Kanglei News ki ayuki pao minyang tapiriba pumnamapu Roma Ilangbamna ikono kurumjari. Centerna Manipurda suspended animation Thamkhre, Sambit Patra na MLA singa loina na Governor ga Unakhre. NBRA Chief Minister gi fam thadokraba matungda BJP legislature gi manungda kanabulu chingba oina khallaga Chief Minister oina nauna wasak lohan gadawriba no haibagi matangda haujimaki oina aruba phibam amada leiri. Marak sida Centerna Manipurda suspended animation thamduna Chanab Haukre, suspended animation haibasi PR makal amani tha ahum sangdoktuna punna tha taruk phawba thamba yai madugi manungda anoba CM khanduna government semba yai. Suspended animation asi thamba matamda Indian Constitution gi article 356 gi makha President of India gi ayaba lauraga thamgadabani. PUNBA yabadi NBRA na fam thadokraba matungda ahungba kaya lakhibaga loinana miyoi ahumna Chief Minister oinabagi fam tanari. Marak sida BJP gi in charge oibada natana national spokesperson oriba Sambit Patra na hojik Imphal da leiduna BJP gi MLA sing matang unaduna wari sanakraba matung ngachi sumakata na BJP Manipur Pradesh ki President A Sarda Minister Kasim Basum awangbaw Nimai M Rameswar amadi TS Radyasyamga Hotel Imphal da unaduna wari sanakre adumakpu wari sanakiba atuda kari wari sanakibagi haibadudi khangba ngamdri. Amaromda ngasi nungtil BJP gi in charge so oiriba Sambit Patra na BJP gi MLA TS Radyasyam, TS Saityabrata, Khemchan, Basanta Kumar awangbaw Nimai amadi BJP Manipur Pradesh ki President A Sardaga loinana Manipur gi Governor ga Raj Bhavan da Unakhre. Adubu manungda kari wari sanaki haiba khangba ngamdrabasu ngasi numidang athengbada anoba Chief Minister gi maming lauthoklagani haina panarurabani. Adubu center gi maikai suspended animation thamduna Manipur da chanaba hokre hairi. Manipur gi constitutional crisis asigi matangda khananaba Congress ki MP Renuka Chaudhary na Lok Sabha da endorsement notice pikre. Manipur da thokliba constitutional crisis asigi matangda khananaba Congress ki MP Renuka Chaudhary na Lok Sabha da endorsement gi motion gi notice pikre. Mahak na hai nongthombam bire na Chief Minister gi famdagi resign tawkhrabani na sahi ani rom mai hoduna chaktuna leiriba Manipur asti Chief Minister yaudana caretaker Chief Minister amada Sinaduna thamba chumloi Constitution gi mandate matung inna taranitoi suba Manipur Legislative Assembly gi ngasi conclude tawgadabani. Constitutions of India gi article 174 gi matung inna mamangna pangthokiba Manipur Legislative Assembly gi mifam adugi matangda tha taruk gi manungda assembly mifam pangthokadabani. Constitution gi article 174 vote tawriba asigi paukhum union Mana pifam tui session asi ruling party na anoba Chief Minister ama apply tawba ngamdabadagi null and void ni haina laukibani haina su mahakna makata na phongdoki. Null and void oire haina governor na nauna order thoklagliba asti unconstitutional oi Megachandra. Manipur gi governor Ajay Kumar Bhalana Chief Minister N Biren Singhana resign tawkraba matung tha asigi mapanda Manipur Legislative Assembly gi session form naba thokiba order adubu null and void oire haina nauna order thoklagliba asti illegal amasung unconstitutional oi haina MPCC gi president su oriba MLA K Megachandrana news channel amana lauba interview amada phongdokre. Assembly session ga mari lainana Manipur gi governor na thokiba nauba order adubu criticize tawraduna MLA Kaisam Megachandrana makata na hai state asida constitutional crisis thoklakpa yabagi oithokpa yamna chauna leire. Manipur gi oina hojik honglakliba political scenario asi yamna unconstitutional oibata natana constitutional crisis tholakpa yabagi oithokpa lei. Manipur gi governor na kaukiba assembly session asi null and void oire haina nauna thoklakliba order asibu illegal oibata natana unconstitutional ori. Constitutions of India gi Constitutions of India gi provision da governor na asigumba null and void oire haibagi power pide haina mahakna phongdoki. KHUL NGAKPA SINGBU LALHOUBA AMAGUMna PHABA LEPKADBNI punchilong MEIRA PAIBI haukiba lising aniga kulhumdoi gi May 3 dagi ngasi fawba kuki militant singna maitai da chatharakiba lal aduda haunaruba leitana thoklakiba KHUL NGAKPA SINGBU LALHOUBA AMAGUMna nongma kangdana mifami pun chatharagliba asi khudakta lekadabani haina punchilong MEIRA PAIBI Langol Gan Village ki President W Memchana thadropa cherol aman hairi. Cherol asina makha taribadi ngasi mak ireiba iramdam asi kaiba yaroi haibagi damak masagi mayum mai kai thadoktuna
nongju nungsa khaktana ayingba kaya khangduna khulngaklibani Central Force amadi State Force singna ngayok sapuda thamba ngagumna faningba matamda tap faraga akan ba ek kya panchiliba si punsilok maira paibi singi maikai dagi khudakta lekadabani haina ngasi ke lengakta pukning chingchilakbaga loinana Manipurda thamliba Armed Forces Special Power Act 1995 asi khudakta gi lauthokadabani loinana CSO amadi masiga mari lainaba lupsingna changchilakpa khongjangchingda punsilok maira paibi na saruk yagani hairi Sinam Lekai gi Hillside Hospital Chingjilu Tekshindaba Doctor Nurse License ka u Meira Paibi Doctor amana yenglagasu emergency patient ama laklabadi kupthana yengpham thokpani artificial oxygen pibagi khudong chaba leitaba Thangmaiban Sinam Lekai da leiba Hillside Hospital Chingdingadabani Lenga ki hospital amagi head of department puraga Kanglon kaina private hospital da thopuriba Dr. Netajini Hillside Hospital dagi managing director Dr. Joymati Chekshindaba IMO amadi nursing gi license kaktriba fauba Rims ki Miral Changdagi asiba hakchang laroi haina Thangmaiban Polem Lekai Meira Paibi gi executive member Sundari Laitongbamna fongdoragli Wafam asi Khoyathong Pukri asoba manaktagi ngangbam Bharat ki loinabi ngangbam ongbi Devela sahi 19 gi ihan hanna fangjagadaba thamapan gi masaga hospital da section dabadagi ngarang laikidabaga mari lainana Thangmaiban Polem Lekai Meira Paibi amadi Rising Knowledge Club ta sinduna Khoyathong Pukri mapanda pangthokiba paugi mifam amada mahangna fongdokibani Delhi ki CM nupi da piraba yai report Thasi ki manga da pangthokiba Delhi ki assembly election da thajadaba mawongda AAP bu maithiba piduna BJP na chauna mai pakhraba matung Delhi gi anauba CM asi kanana oigadagi haina yenglakpada AAP gi Chief Kejiwal bu maithiba pikhiba Parvez Sharma yauna miyoi kayagi ming pikhatkraba matung BJP gi masak maming phongdoktaba miyoi singna Delhi gi CM asi nupi oilakpa yai haina phongdokre Mikhal asida BJP na sit humdragi manungda nimpu nipan phangba ngamduna mai pakraba matung party gi maru oiba mirep singi manungda anoba CM amasung cabinet khanduna wasak launaba thawrang tawba hokibani adubu Delhi gi CM amasung anoba cabinet ki wasak lawbagi thawramasi PM Modi na ngasi numit marini gi khongchata France amasung US ta chatkibana maram oiraga thasi gi 18 da mahakna US dagi halaklaba matungda pangthokadaba thawrang tawri haina report asina fongdokli Sel khaibada chenabani haiba KCP gi apunba MIUNI fare security force ki kangbuna Tengnopal district ki Indo-Myanmar BP number marfu manga gi area da thiba humba gi thabak chathabada aina thingkraba koireng na lusingba UNLF ki lanmi amaga pripak ki lanmi amaga fare hairi faraba koireng na lusingba UNLF ki lanmi adugi maming Namairakpam Robert Maitai Elias Thaulen Chahi Kuntarok aduga Pripaklanmi aduna Mangsata Bam Milasandra Singha Elias Uhanba Chahi Kunipan Makoi ani dagi Myanmar gi currency lupa 8,000 ka sawnga su recover tawba ngamle hairi Amaromda ngarang Manipur Police ki kangbuna KCP gi apunba lanmi anisu City Police Station gi manung chanba Rupa Mahal Tax manakta gi fari hairi Faraba Singh adudi Hawam Malenganba Elias KGF Sahi Kunithoi amadi Sharuk Ahama Chahi 19 Makoi ani Rupa Mahal Tax ki akoibada leiba dukan singdagi sel khaibada chenabani haiba khangbangamle makoi dagi mobile handset ani two wheeler ama side bag ama pagatle hairi